ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯎꯊꯛ ꯑꯃꯗ ꯌꯣꯡ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯣꯡ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯕ ꯃꯔꯝꯅ ꯇꯦꯟꯁꯤꯡ ꯑꯗꯨ ꯄꯥꯜꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯌꯣꯡ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯜ ꯑꯗꯨ ꯃꯄꯥ ꯆꯨꯝꯗꯨꯅ ꯀꯥꯞꯄꯗ ꯌꯣꯡ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯄꯗ ꯏ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯆꯣꯡꯊꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯈꯔ ꯆꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯕ ꯃꯨꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯥꯞ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯂꯕ ꯌꯣꯡ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕꯅꯤꯅ ꯅꯪꯁꯨ ꯅꯆꯥ ꯌꯣꯡꯀꯣꯛ ꯄꯥꯟꯕ ꯑꯃ ꯄꯣꯛꯂꯨ꯫ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯁꯥꯞꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯃꯨꯅꯤꯗꯦꯕ, ꯑꯩ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯁꯥꯞ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯍꯦ ꯅꯤꯡꯊꯧ, ꯑꯩꯅ ꯄꯤꯈ꯭ꯔꯕ ꯁꯥꯞꯇꯤ ꯊꯨꯡꯗꯅ ꯈꯛ ꯇꯣꯛꯂꯔꯣꯏ꯫ ꯐꯔꯦ, ꯅꯪꯅ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ꯫ ꯅꯪꯒꯤ ꯌꯣꯡꯀꯣꯛ ꯄꯥꯟꯕ ꯅꯆꯥ ꯑꯗꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯂꯕ ꯃꯥꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯀꯣꯛꯇ ꯑꯣꯏꯅ ꯄꯥꯜꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯨꯅꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯒꯤ ꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯅꯤ ꯑꯗꯨ ꯃꯆꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯅꯤ ꯑꯗꯨꯁꯨ ꯃꯀꯨ ꯃꯊꯥ ꯁꯨꯔꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗꯗꯤ ꯃꯁꯥꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯀꯣꯛꯅ ꯌꯣꯡ ꯃꯀꯣꯛ ꯑꯣꯏꯅ ꯄꯥꯜꯂꯒ ꯄꯣꯛꯂꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯖꯕꯗ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯄꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯂꯒ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯨꯏ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯁꯨ ꯀꯤꯕꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯃꯪ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯕꯨ ꯁꯤꯔꯝꯂꯅꯤ ꯈꯟꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯝꯃꯤ꯫ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯃꯇꯧꯇꯕꯨ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯡ ꯆꯜꯂꯤꯉꯩ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯁꯤꯡꯁꯨ ꯀꯣꯛꯊꯣꯡ ꯐꯥꯔꯦ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣ ꯏꯃꯥ, ꯑꯩꯒꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯐꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯜꯂꯝꯃꯤ꯫
ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯃꯃꯥ ꯃꯆꯥ ꯇꯝꯅ ꯉꯪꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯆꯦꯜꯂꯝꯃꯤ, ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎ ꯃꯁꯥ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯄꯜꯂꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯡꯀꯣꯛ ꯄꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯥꯅꯕ ꯊꯤꯕ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯨꯂꯣꯡꯗ ꯅꯨꯄꯤ ꯑꯗꯨ ꯊꯝꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯆꯥꯅꯕ ꯊꯤꯕ ꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯔꯝꯂꯅꯤ, ꯀꯩꯅ ꯁꯣꯏꯗꯅ ꯆꯥꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤ ꯐꯝꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯡ ꯃꯀꯣꯛ ꯄꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯥꯅꯕ ꯄꯨꯔꯒ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ "ꯆꯪꯂꯛꯀꯅꯨ, ꯀꯅꯥꯅꯣ ꯅꯪ?" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯀꯤꯒꯅꯨ, ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯩ ꯔꯥꯁꯤ ꯆꯥꯎ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝ ꯂꯩꯃꯤꯟꯅꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯆꯥꯕꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ"꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ, ꯑꯗꯨꯒ ꯏꯅꯦꯝꯄꯣꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯂꯁꯤ"꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ, ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯅꯦꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯇꯤ ꯌꯥꯝꯅ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀ ꯆꯥꯗ ꯊꯛꯇꯕꯒꯤ ꯑꯋꯥꯕꯒ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯍꯦꯛ ꯎꯖꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯞꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯃꯁꯤꯗꯒꯤ ꯃꯃꯥꯗ ꯈꯨꯔꯨꯝꯂꯒ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯡꯉꯛꯄ ꯑꯗꯨꯅ "ꯉꯥꯏꯈꯣ, ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈꯤꯕ ꯃꯆꯥ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡꯉꯥꯛꯄ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ "ꯅꯍꯥꯛꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯈꯣ, ꯑꯩ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡꯉꯥꯛꯄ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯡꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯍꯜꯂꯛꯂꯦ ꯍꯥꯏꯕ? ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕ? ꯁꯤꯔꯝꯗ꯭ꯔꯕ"꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ
ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯆꯥꯒꯤ ꯁꯛꯇꯝ ꯎꯖꯕ ꯐꯪꯂꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯀꯣꯛ ꯄꯥꯜꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯖꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯄꯥꯕꯨ ꯅꯆꯥꯅ ꯎꯖꯕ ꯑꯁꯤꯗ ꯅꯆꯥꯒꯤ ꯊꯃꯣꯏ ꯄꯦꯟꯖꯩ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫" ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯁꯨꯅꯤ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯉꯩ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ "ꯀꯗꯥꯏ ꯑꯩꯒꯤ ꯏꯁꯨꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯅꯨꯡꯁꯤꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯁꯨ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯕꯤꯗ ꯊꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫